ngasisu mayamgidamagta ayibi nongmai kapamgi Tanjaligi khuida yamna nungairaba phongawari amamuk puduna lakjari. Wari asigi mamingna Asiba Thawai. Adudi mayam punna wari asimuk taminarasi. Thaina mamangai khul amakhakta Lairen Tombi kaubi masak matau yamna changkhonbi ing tapi maramsi yamna mokbi nupi macha makhak leiramboire. Mama mapa anigi mathanta yaujabi naitom satpi leirangum ningthau kongi majai be magum kena mauna yokcherami. Mama mapa anina ayuki numitkum numidangi thajagum machagi matau yingjeraga awa kongai kaujerami. Lairen Tombigi mapagi mamingna Pibahal haina kaurami. Mamagi mingna Pisak macha kaurami. Pisak macha amadi Pibahal anidu kanna su nomduna machagi amadi khulgidamakta yaifanabata hotnajarami. Khulgi mipung khudingnasu Pibahalbu yamna nungsibirami. Numidang wairamgi matamni Lairen Tombi makutta sanabul ama pairaduna laiji ising mabu soklunaba tholai mama mapani bu ubada. Ima baba nacha laiji ising sokjarukige ngasi numidangi samlau mathildi chengumga babana pharakpa nga aduga hauna thonglaga charasiko. Adudi ima baba nacha mu chajarukige. Hoi chaluro. Machana chakhiba maikai onduna mama mapa anina munna yengduna leihawi. Machagi matau ujeraga mapana mamada onsile. Mama oibi aigi imom nungsibise ngasidi leisa mapung pharakledo. Thaja yonjabagi matamsu yaurakli. Ningol oibanina mapa mama aikhoigi nakta kuina leyo haibadi yarakloido. Chumi mapa ibungo aigi imom tanawbise nongmadi mama mapa aikhoibu thadoklam yumnak sagai onkini. Masini ningolgi punsi haibado ayuki korogum numidangi thajagum yengjaba ichanido. Mama oibi pumnamak taibangi chatnabini pamui nungsi haiduna isabu phajinduna thambasu yaba natedo. Yengoi awang khundongi tade ibotongi machanupa liching henbado yamna phai lamchat sajat yenge mawatedo. Tade iboton binasu aigi imombu mama oijarage hairaklibase yam kuiraklabani. Mama oibi nahaki kari hainingba aigi imomgisu kari wabu leiba haibado mama oibi nahakna khangdouko. Mapa ibungo tade iboton bigi macha ibungo liching henbadi honthongna phakraba angangni. Ichana mafam chana leikhibaduni mama mapa aikhoigi apenbasu aigi imomnabu mama mapa aikhoigi wabu hiktu I haibrada. Fare mama oibi afaba numit tha ama yenglaga tada iboton bibu mangol karaklo hairage. Pumnamak mama na hakna phanaba singadabani ko. Aigi imomgi aningbasu khangdo imomgi mittagi pirang tahanba yade. Asamna mama ibema pisak machana mamom Lairen Tombigi pukningi waramsu hangli. Adubu mama mapa anigi haiba inbi mamomni. Mama na haiba khudingmak hoyajare hairare machagi waram tarabada mama mapa anisu haraujare. Aishumna mapa ibungo Pibahalna awang khundongi ibotonbigi maphamda numit tha afaba ma yenglaga mama machabu haiba laklo mangol karaklo haikre. Nongmagi numitni numidang wairamgi matam korauna mayum changlamdai tamyana kori chelakpa matam khulgi pukri achauba tamna Lairen Tombi mahausagi mataugum laije ising mabu sokpa laklami. Nujamagi ningthijabadi karina saithagani saithabagi siloiba nairoi. Nujagi wai tabi samlang ningdu yeibi ningthijabini malangba masu laknagi khallibra liri humna sahum lakpada nujagi samlangna thoine hena jagoi sabagum. Amuksu ningol samlangda tangjabi leihau leirel napada tangjabi takhe leina chom. Tongana changkhona phajaribi sabal seli khuding pakjabi kuchu yengle ningthijabi magi matau uraga mitpham hongani kauna nujama bu ngaijari pukri mamang aduda liching henba. Nujagi lepa leitana thanglakliba khongthang
पाखꯪ मनाक यौरक्लबदा हेंदोक्तुना चटखिनी पाखatjay नुजा ओइबी नाहकपु वांगलेन मिकुप अमत्तदि ngaibikhoba पाखंग ओइबा एहाकना ngaijaraklibasi फनदि कुइजरक्लबनी ngasidi पाखंग एहाकना नुजा नंगी थमोइगी ओइबा पाखुम ngaijari nahan nong ibudau loya lakpa mahakki masaigonda thengnakiba numit adudagi पाखंग एगी थमोइ लायुमदा निंगोल ओइबी नंगी ममी ताखरि पाखंग ओइबा एगी थमोइना चंजखिबा नुंगसिबगी पाउखोम निंगोल ओइबी नाहकना खंगना खंगना खंगसिनबिद्रबरा लाइरेन तोंबी इकाइना लुरुपनना लेपतुना वाहै अमतसु चिंबालना कांगबा ngamda इल्लिबा चरै फिदु चेतना पाइसिन फिजिदुबु पाइ सुरु सुरु नैदुना लेपली इकाइ थिबी मागी मतौ उरुबदा पाखंग ओइबा महाकना मखा अमुक तारदुना नुजा ओइबी हौजिकती पाखंग आइगी अवाबसे इबुदौ लोया लाकपा महाकना उबिदुना आइगी पंथौना निंगोल नंगी मोंगबा मराल याइदा चत्तुना नुजा नाहकपु ममौ ओइजरगे हाइजबदा हराव हराव नाहककी पंथौना होयाबिरे अदोमक्ति ओइरे हाइबबु पाखंग आइना तानिंगलिबदि नुजा नंगी चिंबालदगी आइबु नुंगसिबगी वाइ अमतंगदि हंदकसु लाइरेन तोंबी करिसु खुमदे थमोइददि हाइनिंगबा कयानी अदुबु इकाइबा हेनमनखिबना करिसु खुमबा ngamjade अमुकसु लिचिंग हेनबना नुजा ओइबी नुजा नंगी पाउखुम अमतंग तानिंगदुना खोंदोइजरकपनी वाहै अमतसु फोंदोक्त्रबनिना पाखंग एहा खोंदोइ हुल तमजखरगे असुमना लिचिंग हेनबा नुंगाइदा खोंकाप अमनी थांगबा हौई खंगौदना कौरकले अमुक्तंग आइबिखोबा पाखंग ओइबा नाहकपु असाव परैनबिखिनो निंगोलगी थमोइगी ओइबा वारोलसु अमुक्ता ताबिखो लिचिंग हेनबा चपलेपी ममाई अदु लाइरेन तोंबीदा तमना ओनसिलाई लाइरेन तोंबी इकाइना तपना खुमलाई नहान नोंग इबुदौ लोया लाकपा महाकी मसाइगोंदा पाखंग नाहकपु उजबा मिकुपता पाखंगी थमोइना चनखिबा नुंगसिबगी पाउखोंदो ngasidi ningol oibi aihakna phongjaragedo asumna laireen tombina magi oida chiliba takhelai na chomdobu lauthokduna pakhang na kina famda nuja oibi aigi na chomase sinajarabani ningol oibi aigi amadi pakhang oiba na haki nungsiba se ibudaw loya lakpa mahakna ubiduna haujikti maran luhongba matam phawba lepnakhre ngasi ningol oibi aihakna pijariba oigi na chom asina ningol aigi paukhumni maran luhongbagi numidangda anauba na chom ama sembiduna yetki napada thetpiyuko asi hairamduna laireen tombi mayum mongba maral yai pangkhirami ningol oibi mahakki nungsi paukhum phanglabada liching hanba yamna haraujarami numidangi matamni laireen tombi chak thongna thongna ngasai liching hanbagi hairakhiba wahising ningsingnaga momon tawjei ngaihak leiraga chak thongbagi khujamdu haidoke haiduna maning thong hangduna thoki khangawduna laireen tombi akanma kholaw ma lawrai ima baba machagi pakhatna kaukhiba mikau taraga mama mapa anidu pakhatna chinsili machana maning thongda gyan mangduna तादुना लेरंबदु उरगा ममा मपा अनिदु यामना पाखलमी यंपाक ताना मचाना असीबगुम तादुना लेबा उरगा लाइरेन तोंबी ममा यामना कपलमी मपाना लेमाइदा तारिबी मचाबु लखतपीरगा इमुंगदा पुसिली ममाना मचागी लवाई कोइरेलदा लाइजे इसिंग थोंबीदुना लाइकटना बिरमी ngaihakki matung laireen tombi mamit khachik paglami machana gyan tarakpaduda mamado haraujei imagi bema isabu karisu tawdrabro laireen tombi mamit mana chap yungna khangpang pangi mamada mona yengi aidi nangi na chanate aduga ibu phajit punsinduna su thamgano aibu ining tamhanbiyo aigi nakta tengkhana oisu kapigano laireen tombi gi matau ubada mama mapa ani ngakpana khamthengkhre madudagi mamana mawong ama tawi khanduna khoijo lekham khara puthokduna amu machabu layokti nokpa yawramani khan mai hogatuna khoijo lekha tharami machagi nakta pusilaktuna ukpa horaklami
ꯈꯣꯏꯖꯨ ꯂꯩꯈꯥꯝꯒꯤ ꯃꯅꯝ ꯇꯥꯔꯕꯗ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯥꯟꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯀꯔꯤ ꯃꯅꯝꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗꯀꯣ! ꯃꯨꯊꯠꯂꯣ! ꯃꯨꯊꯠꯂꯣ! ꯏꯄꯥꯒꯤ ꯏꯃꯣꯝ, ꯀꯔꯤꯅꯣ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯏꯆꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ? ꯃꯃꯥ ꯑꯣꯏꯕꯤ, ꯈꯣꯏꯖꯨꯝ ꯂꯩꯈꯥꯗꯣ ꯃꯨꯊꯠꯂꯣ꯫ ꯑꯩ ꯃꯈꯥꯒꯤ ꯏꯅꯦ ꯍꯣꯏ ꯀꯧꯔꯛꯀꯦ, ꯑꯗꯨꯒ ꯃꯅꯤꯡ ꯈꯨꯟꯒꯤ ꯈꯨꯔꯥ ꯑꯃꯥꯏꯕ ꯑꯃꯨꯕꯗꯣ ꯀꯧꯔꯛꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯍꯜ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯄꯤ, ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯅꯣꯛꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯁꯛ ꯃꯆꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯃꯔꯥ ꯂꯨꯍꯣꯡꯒꯗꯕ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯏꯃꯥ ꯏꯆꯥꯅ ꯀꯔꯤꯕꯨ ꯂꯥꯜꯂꯨꯗꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯗ ꯐꯪꯍꯟꯕꯤꯔꯤꯕꯅꯣ? ꯑꯩ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ, ꯑꯩꯕꯨ ꯀꯔꯤꯒꯤ ꯐꯥꯖꯤꯜꯂꯤꯕꯅꯣ? ꯑꯩꯕꯨ ꯃꯤꯑꯣꯠ ꯊꯤꯅ ꯑꯣꯠꯄꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯗꯧꯔꯤꯕꯅꯣ? ꯇꯟꯖꯥꯗꯨꯗ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯕ ꯇꯧꯗ ꯂꯤꯆꯤꯡ ꯍꯦꯟꯕ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯏ꯫ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯎꯕꯗ ꯏꯉꯛꯉꯛꯏ, ꯃꯤꯠꯇꯨ ꯑꯅꯤꯗꯨꯅ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯁꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯁꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯖꯥ ꯑꯣꯏꯕꯤ, ꯀꯔꯤ ꯃꯇꯧꯅꯣ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯂꯥꯛꯂꯤ, ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯨꯒꯕ? ꯄꯥꯈꯪꯒꯤ ꯊꯃꯣꯏ ꯂꯥꯌꯨꯝꯁꯦ ꯁꯛꯎꯗꯕ ꯃꯩꯔꯤꯅ ꯑꯣꯝꯗꯨꯅ ꯆꯥꯛꯂꯔꯦ꯫ ꯅꯍꯥꯛꯀꯤ ꯈꯣꯏꯊꯨꯝꯂꯕ ꯋꯥꯍꯩꯅ ꯂꯥꯏꯖꯦ ꯏꯁꯤꯡ ꯑꯣꯏꯗꯨꯅ ꯃꯨꯊꯠꯄꯤꯔꯣꯒꯕ꯫ ꯂꯤꯆꯤꯡ ꯍꯦꯟꯕ ꯀꯞꯂꯗꯨꯅ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯈꯖꯤꯛ ꯄꯥꯏꯒꯦ ꯇꯧꯏ꯫ ꯈꯨꯗꯥꯡ ꯁꯣꯛꯀꯦ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯍꯦ ꯇꯝꯕ ꯅꯨꯄꯥ, ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯂꯛꯀꯅꯨ! ꯑꯩꯒꯤ ꯏꯊꯪꯂꯦꯟ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯏꯁꯥꯕꯤ, ꯅꯅꯥꯎ ꯑꯩꯍꯥꯛꯇꯤ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯦꯗꯀꯣ, ꯑꯩꯕꯨꯁꯨ ꯂꯧꯕ ꯂꯥꯛꯂꯨꯒꯕ꯫ ꯅꯨꯖꯥ ꯑꯣꯏꯕꯤ, ꯄꯥꯈꯪ ꯑꯩꯍꯥꯛꯄꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ? ꯅꯍꯥꯟ ꯅꯣꯡ ꯅꯤꯡꯉꯣꯜ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯈꯤꯕꯗꯥꯏ ꯅꯤꯡꯉꯣꯜꯒꯤ ꯑꯣꯏꯒꯤ ꯅꯥꯆꯣꯝ ꯄꯥꯈꯪ ꯏꯐꯝꯗ ꯁꯤꯟꯅꯔꯕꯅꯦ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ? ꯂꯤꯆꯤꯡ ꯍꯦꯟꯕ ꯊꯃꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯥꯏꯕ ꯑꯃꯨꯕꯁꯨ ꯄꯤꯕꯥꯍꯜꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯕ ꯎꯕꯗ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ, ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯕꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ, ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯕꯨ ꯐꯥꯔꯤ꯫ ꯑꯃꯨꯕꯅ ꯇꯔꯦꯜ ꯄꯨꯡꯐꯥꯏ ꯄꯥꯏꯔꯗꯨꯅ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯂꯥꯏꯖꯦ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯆꯥꯏꯔꯛꯂꯤ꯫ ꯍꯥ ꯍꯨꯡ ꯍꯩ ꯍꯩ ꯍꯤꯡ, ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯃꯉꯥꯡ ꯁꯂꯥꯏꯗ ꯁꯤꯡꯅ ꯂꯩꯔꯥꯡꯒꯞ ꯁꯥꯠꯆꯔꯤꯕꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯣꯂꯣꯏꯅꯕꯤ ꯏꯃꯣꯝ ꯃꯁꯤꯒꯤ ꯃꯁꯥ ꯆꯪꯂꯤꯕꯤ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯍꯤꯀꯞ ꯌꯥꯏꯀꯞꯂ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁꯩꯖꯤꯟ ꯁꯌꯥꯗ ꯂꯩꯕꯤ ꯁꯩꯖꯤꯟ ꯄꯣꯜꯂꯤꯕꯤꯔꯥ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅ ꯀꯔꯤꯒꯤ ꯏꯃꯣꯝ ꯃꯁꯤꯗ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯍꯟꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯆꯤꯡꯗꯝꯅꯅꯤꯡꯕꯅꯣ? ꯌꯥꯋꯥ ꯁꯦꯡꯉꯨꯗꯣ, ꯃꯤꯒ ꯂꯥꯏꯒꯗꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦꯗꯣ꯫ ꯍꯥ ꯍꯨꯡ ꯍꯩ ꯍꯩ ꯍꯤꯡ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟ ꯁꯣꯟꯗꯨꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯈꯤꯛꯇꯨꯅ ꯑꯁꯨꯝ ꯍꯪꯉꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯔꯣꯜ ꯆꯨꯝꯅ ꯍꯥꯏꯔꯝꯗꯦ, ꯀꯣꯟꯅ ꯊꯪꯗ ꯀꯞꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯦ ꯑꯃꯥꯏꯕ, ꯑꯩꯕꯨ ꯐꯨꯒꯅꯨ! ꯅꯪꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯥꯏꯌꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯒꯦ, ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤꯅꯤ, ꯃꯥꯗ ꯅꯠꯇꯦ꯫ ꯃꯊꯣꯠ ꯀꯥꯔꯛꯄꯤ ꯂꯩꯁꯥ ꯐꯥꯔꯛꯄꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯒꯗꯕꯤ ꯑꯃꯠꯇ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯝꯂꯣꯏ꯫ ꯑꯩꯕꯨ ꯐꯨꯒꯅꯨ! ꯑꯩ ꯃꯥꯕꯨ ꯄꯨꯗꯅ ꯆꯠꯂꯣꯏꯌꯦ꯫ ꯍꯩ, ꯅꯪ ꯑꯩꯅ ꯐꯨꯕꯁꯦ ꯅꯥꯏ ꯍꯥꯏꯔꯕꯗꯤ ꯅꯆꯤꯜ ꯑꯗꯨ ꯊꯤꯒꯅꯨꯅꯦ꯫ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯏꯃꯣꯝꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯌꯦꯠꯄꯅꯣ? ꯅꯪ ꯀꯅꯥꯅꯣ ꯅꯁꯛ ꯇꯥꯛꯎ, ꯅꯁꯛ ꯇꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯐꯨꯕ ꯂꯦꯞꯄꯣꯏ꯫ ꯀꯅꯥꯒꯤ ꯀꯔꯤꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯌꯨ! ꯑꯩꯕꯨ ꯐꯨꯒꯅꯨ! ꯑꯩꯕꯨ ꯐꯨꯒꯅꯨ! ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯖꯔꯒꯦ, ꯑꯩ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯏꯉꯛꯉꯛꯏ꯫ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯃꯈꯥ ꯇꯥꯏ, ꯀꯔꯤꯒꯤꯅꯣ? ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯃꯔꯣꯜ ꯆꯨꯝꯃꯨ! ꯀꯔꯤꯒꯤꯗꯃꯛ ꯏꯃꯣꯝ ꯑꯁꯤꯒꯤ ꯃꯁꯥꯗ ꯅꯪꯅ ꯆꯪꯂꯤꯕꯅꯣ? ꯍꯦ ꯑꯃꯥꯏꯕ, ꯑꯩꯕꯨ ꯐꯨꯒꯅꯨ! ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ,
ꯃꯤꯔꯝꯂꯦꯟ ꯁꯨꯇꯤꯟꯉꯝꯗ ꯂꯥꯏꯔꯝꯂꯦꯟꯁꯨ ꯌꯧꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯩꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯐꯠꯇꯕ ꯁꯔꯣꯁꯅ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯃꯨꯛꯇꯗꯤ ꯊꯥꯕꯤꯈꯣ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯦ ꯁꯔꯣꯏ ꯉꯥꯔꯣꯏ, ꯅꯈꯣꯏꯅ ꯇꯣꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣꯍꯦ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯏꯠꯁꯨ ꯏꯠꯁꯨ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯤꯛꯇꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯁꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯁꯔꯣꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯎꯕꯒꯤ ꯁꯛꯂꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯍꯦ ꯑꯃꯥꯏꯕ, ꯅꯪ ꯑꯩꯈꯣꯏꯕꯨ ꯐꯨꯒꯅꯨ꯫ ꯁꯔꯣꯁ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯨ ꯁꯣꯟꯕ ꯊꯋꯥꯏ, ꯅꯥꯏꯇꯣꯝ ꯁꯥꯠꯄ ꯃꯤꯑꯣꯏꯗ ꯆꯪꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯅꯤꯡꯕ ꯍꯥꯏꯔꯕꯗꯤ ꯁꯤꯡꯖꯨ ꯈꯔꯒ ꯆꯥꯛ ꯆꯗꯨꯝ 8ꯀ ꯂꯥꯏꯖ ꯏꯁꯤꯡ 8ꯀ ꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯤꯡꯖꯨ ꯃꯐꯝ 8 ꯁꯦꯝꯂꯤ, ꯆꯥꯛ ꯑꯃꯗꯤ ꯏꯁꯤꯡꯁꯨ 8 ꯂꯣꯏꯅ ꯁꯦꯝꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯁꯔꯣ ꯆꯥꯛꯊꯥꯛ ꯊꯥꯈ꯭ꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯈ꯭ꯔꯤ꯫ ꯁꯔꯣꯏꯁꯤꯡꯗꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯏ: ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ, ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯁꯔꯣꯏꯁꯨ ꯑꯩꯅ ꯇꯥꯟꯈ꯭ꯔꯤ꯫ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯔꯣ꯫ ꯀꯔꯤꯒꯤ ꯏꯃꯣꯝ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕꯅꯣ? ꯅꯪꯒꯤ ꯀꯔꯤ ꯑꯄꯥꯝꯕꯅꯣ? ꯑꯃꯥꯏꯕ, ꯑꯩꯍꯥꯛ ꯑꯁꯦ ꯃꯤꯔꯝꯂꯦꯟꯁꯨ ꯇꯤꯟꯉꯝꯗ ꯂꯥꯏꯔꯝꯂꯦꯟꯁꯨ ꯌꯧꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏꯅꯤ꯫ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯉꯝꯗ ꯈꯪꯉꯨꯊꯛꯇ ꯀꯦꯝꯂꯕꯤ ꯂꯩꯔꯥꯡꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯔꯕ ꯊꯋꯥꯏ ꯑꯩꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯂꯦꯟꯈꯤ꯫ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯤꯖꯈꯤ, ꯑꯩꯕꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯋꯥꯔꯝ ꯑꯃ ꯍꯥꯏꯕꯤꯔꯛꯈꯤ: ꯑꯩꯒꯤ ꯊꯋꯥꯏꯅ ꯆꯪꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯊꯤꯌꯨ꯫ ꯃꯥꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯏꯔꯝꯂꯦꯟ ꯌꯧꯖꯧ ꯑꯃꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈꯤ꯫ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ: ꯍꯦ ꯊꯋꯥꯏ, ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯇꯝꯕ ꯀꯅꯥꯕꯨꯅꯣ? ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯃꯇꯧ ꯀꯔꯝꯅꯅꯣ? ꯑꯃꯥꯏꯕ, ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯟꯕꯤꯒꯤ ꯁꯔꯧꯂꯥꯡꯗ ꯑꯩꯅ ꯊꯨꯈꯤ꯫ ꯏꯃꯥ ꯑꯇꯣꯟꯕꯤꯅ ꯑꯩꯕꯨ ꯃꯤꯐꯠꯇ ꯇꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯕꯨ ꯊꯥꯖ ꯌꯣꯟꯖꯅꯕ ꯊꯧꯔꯥꯡꯕꯤ꯫ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯅꯖꯕ ꯅꯨꯡꯁꯤꯖꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃ ꯂꯩꯖꯩ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯟꯕꯤꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩꯒꯤ ꯏꯄꯥꯁꯨ ꯏꯃꯥꯇꯣꯟꯒꯤ ꯆꯤꯔꯣꯜ ꯋꯥꯍꯩꯗ ꯄꯪꯊꯈꯤ꯫ ꯃꯆꯥꯒꯤ ꯋꯥ ꯑꯃꯠꯇꯁꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯁꯨꯝ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯀꯦꯝꯂꯅꯤ, ꯃꯥꯟꯖꯀꯥꯗ ꯌꯧꯉꯝꯂꯔꯣꯏ ꯈꯟ ꯑꯩ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯥꯎ ꯇꯝꯂꯝꯗ꯭ꯔꯕꯔꯥ? ꯃꯥꯟꯖ ꯃꯅꯥꯛ ꯌꯧꯉꯝꯗ꯭ꯔꯤꯉꯩ ꯂꯝꯕꯤꯗ ꯐꯠꯇ꯭ꯔꯕꯤ ꯏꯃꯥꯇꯣꯟꯅ ꯁꯤꯟꯕꯤꯕ ꯇꯝꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯈꯤ, ꯅꯝꯖꯥ ꯅꯝꯊꯦꯡꯅꯒꯤ ꯍꯣꯠꯅꯈꯤ꯫ ꯐꯠꯇ꯭ꯔꯕ ꯇꯝꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯊꯥꯡ ꯑꯗꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯑꯩꯅ ꯃꯨꯟꯗꯨꯅ ꯑꯩꯒꯤ ꯌꯥꯏꯕꯤ ꯑꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯂꯧꯖꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯃꯪꯗꯨꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯤꯔꯥꯂꯝꯕꯥ ꯑꯣꯏꯈꯤ꯫ ꯊꯋꯥꯏ ꯑꯗꯨ ꯍꯧꯈꯤꯕ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯃꯨꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ: ꯍꯦ ꯊꯋꯥꯏ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯅꯕ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯁꯤꯟꯕꯤꯔꯒꯦ꯫ ꯑꯃꯥꯏꯕ, ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕ ꯇꯝꯕ ꯃꯍꯥꯛꯀ ꯑꯃꯨꯛꯇꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯌꯥꯋꯥ ꯆꯤꯡꯒꯣꯏꯅꯖꯈꯤꯕ, ꯃꯗꯨꯒꯤ ꯃꯇꯦꯡꯗꯨꯃꯇꯪ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯃꯨ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯂꯩꯔꯣꯜꯗꯒꯤ ꯂꯧꯊꯣꯛꯄꯤꯗꯨꯅ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫
ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯝ ꯈꯨꯗꯤꯡ ꯑꯃꯥꯏꯕ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯨ ꯄꯣꯛꯅꯔꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯋꯥꯔꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯖꯔꯝꯕ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯀꯧꯍꯜꯂꯨꯔꯦ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯇꯣꯟꯕꯤ ꯑꯗꯨꯁꯨ ꯊꯤꯗꯨꯅ ꯄꯨꯔꯛꯅꯕ ꯃꯣꯏ ꯈꯔꯁꯨ ꯊꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯐꯠꯇ꯭ꯔꯕꯤ ꯃꯃꯥꯇꯣꯟꯗꯨ ꯈꯨꯜ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯃꯗꯤ ꯍꯧꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯈꯨꯜ ꯃꯤꯌꯥꯝꯅ ꯊꯋꯥꯏꯗꯨꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯇꯣꯟꯗꯨꯗ ꯍꯧꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯧꯅꯝꯂꯥꯡꯗ ꯊꯨꯖꯔꯨꯕ ꯉꯁꯤꯗꯤ ꯃꯃꯣꯝꯒꯤ ꯊꯋꯥꯏꯅ ꯃꯤꯔꯥꯂꯝꯕ ꯑꯣꯏ ꯂꯥꯏꯔꯝꯂꯦꯟ ꯌꯧꯁꯤ ꯌꯧꯉꯝꯗ ꯃꯤꯔꯝꯂꯦꯟ ꯆꯪꯁꯤ ꯆꯪꯉꯝꯗ ꯋꯥꯅ ꯈꯥꯡꯂꯝꯕꯗꯨ ꯎꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯦ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯕꯤ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯟ ꯅꯃꯥꯇꯣꯟꯕ ꯏꯄꯥꯅ ꯄꯨꯔꯛꯈꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯃꯣꯝꯒꯤ ꯌꯥꯏꯕꯤ ꯃꯥꯡꯅꯕ ꯑꯣꯏꯅ ꯊꯣꯛꯂꯕꯣꯏꯗꯀꯣ꯫ ꯐꯠꯇ꯭ꯔꯕꯤ ꯑꯩꯒꯤ ꯇꯥꯂꯣꯏꯒꯤ ꯆꯤꯔꯣꯜ ꯋꯥꯗ ꯑꯩꯅ ꯊꯥꯖꯔꯨꯕ ꯑꯩ ꯑꯁꯦ ꯀꯌꯥꯗ ꯄꯪꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯄꯥꯅꯣ꯫ ꯏꯄꯥꯒꯤ ꯏꯃꯣꯝ ꯅꯄꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯆꯥꯒꯤ ꯊꯧꯔꯝ ꯏꯄꯥꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯗꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯗꯨꯅ ꯏꯪꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯄꯥꯕ ꯅꯃꯣꯝ ꯑꯩꯍꯥꯛꯇꯤ ꯄꯥꯕꯕꯨ ꯋꯥꯔꯧꯖꯗꯦ ꯅꯃꯣꯝ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯃꯣꯝ ꯀꯅꯥꯗꯁꯨ ꯌꯦꯠꯆꯔꯔꯣꯏ꯫ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯅꯃꯣꯝ ꯏꯪꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯖꯔꯨꯔꯒꯦ꯫ ꯄꯟꯊꯧ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯄꯥ ꯏꯆꯥ ꯀꯨꯏꯅ ꯂꯩꯃꯤꯟꯅꯧ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯑꯣꯟ ꯑꯃꯗ ꯅꯪꯒꯤ ꯅꯃꯣꯝ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯆꯒꯦꯀꯣ꯫ ꯊꯋꯥꯏꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯨ ꯀꯞꯄꯤ꯫ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯃꯃꯥꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯦ꯫ ꯃꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯂꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯥꯏꯖꯔꯤꯕ ꯍꯥꯏꯕꯕు ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯅꯨꯡꯁꯤꯅꯔꯝꯕ ꯇꯝꯕ ꯃꯍꯥꯛꯅꯤ꯫ ꯇꯝꯕ ꯃꯍꯥꯛꯄꯨ ꯊꯤꯕ ꯆꯠꯈꯤꯕ ꯈꯨꯜ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯈꯨꯜ ꯃꯤꯌꯥꯝꯅ ꯋꯥꯈꯜꯗ ꯏꯆꯤꯡ ꯆꯤꯡꯅꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯤ꯫ ꯀꯣꯟꯊꯣꯡꯗ ꯈꯨꯜ ꯃꯤꯌꯥꯝ ꯂꯥꯛꯅꯔꯦ ꯑꯗꯨꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯃꯍꯥꯛꯇꯤ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯝꯕ ꯅꯨꯄꯥꯗꯨ ꯌꯥꯎꯔꯛꯇ꯭ꯔꯕꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯏꯪꯉꯪꯉꯛꯏ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯅꯩ꯫ ꯀꯣꯟꯅꯊꯪꯗ ꯃꯤꯌꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯣꯝ ꯁꯛꯂꯕꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯄꯥꯔꯤꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯈꯟꯖꯈꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯊꯧꯁꯤꯜꯅ ꯄꯨꯝꯅꯃꯛ ꯉꯝꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯥꯔꯤꯁꯨ ꯏꯃꯣꯝ ꯅꯍꯥꯛꯅ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯥꯎꯈꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯃꯣꯝ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯈꯤꯗꯕꯅ ꯑꯩꯒꯤ ꯏꯄꯥꯔꯤꯁꯨ ꯏꯃꯣꯝ ꯅꯪꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯆꯥꯗ ꯊꯛꯇꯕ ꯀꯌꯥꯅ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯏꯃꯣꯝ ꯅꯍꯥꯛꯀꯤ ꯊꯋꯥꯏꯁꯨ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯌꯧꯕ ꯉꯝꯖꯔꯣꯀꯣ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯏꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯃꯛ ꯏꯪꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯇꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯋꯥꯔꯝꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯀꯞꯂꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯃꯁꯨꯡꯂꯥꯡꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕꯗꯤ ꯄꯣꯛꯆꯩ꯫ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯂꯦꯝ ꯁꯛꯂꯕꯤ ꯍꯧꯖꯤꯛꯇꯤ ꯅꯃꯣꯝꯒꯤ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯁꯨ ꯄꯂꯦꯝꯒꯤ ꯋꯥꯍꯩꯁꯤꯅ ꯃꯨꯠꯊꯠꯄꯤꯔꯦ꯫ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯀ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯂꯩꯕ ꯑꯣꯏꯖꯔꯒꯦ꯫ ꯅꯃꯣꯝ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯃꯥꯏꯕ ꯑꯩꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯎꯀꯣ꯫ ꯃꯗꯨꯗꯒꯤ ꯂꯥꯏꯔꯦꯟ ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯂꯦꯝ ꯄꯟꯊꯧ ꯅꯆꯥꯅ ꯏꯇꯥꯒꯤ ꯍꯛꯆꯥꯡꯗ ꯉꯥꯏꯍꯥꯛ ꯆꯪꯖꯗꯨꯅ ꯌꯦꯠꯂꯔꯦ꯫ ꯅꯃꯣꯝꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟ ꯐꯪꯅꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯆꯪꯕ ꯉꯝꯕ ꯊꯤꯔꯛꯄꯗ ꯏꯇꯥꯕꯨ ꯑꯩꯅ ꯎꯖꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝ ꯑꯃꯗ
ꯇꯝꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤ ꯆꯤꯂꯣꯡꯅꯕ ꯎꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯜꯂꯛꯆꯈꯤ꯫ ꯑꯩꯒꯤ ꯑꯗꯨꯉꯩꯒꯤ ꯇꯝꯕ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯇꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯒ ꯑꯩꯒꯤ ꯂꯥꯏꯔꯝꯂꯦꯟ ꯐꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯁꯥꯔꯣꯏꯁꯤꯡꯅ ꯏꯐꯝꯗ ꯆꯣꯡꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯔꯛꯈꯤ꯫ ꯏꯇꯥꯒꯤ ꯌꯥꯏꯕꯤ ꯂꯧꯒꯤ ꯅꯤꯡꯂꯨꯔꯦ꯫ ꯅꯃꯣꯝꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯅꯃꯣꯝ ꯆꯠꯆꯔꯦ꯫ ꯑꯃꯥꯏꯕ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯅꯕ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯂꯥꯏꯖ ꯊꯟꯅ ꯍꯥꯞꯄꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯏꯪꯅ ꯂꯩꯍꯟꯕꯤꯔꯣ꯫ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯒ ꯑꯩꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯕꯒ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯖꯈ꯭ꯔꯒꯦ꯫ ꯏꯇꯥꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯐꯨ ꯑꯍꯤꯡꯕ ꯃꯅꯨꯡꯗ ꯏꯇꯤꯜꯍꯟꯗꯨꯅ ꯏꯪꯅ ꯅꯨꯃꯤꯠꯇꯨꯃ ꯂꯩꯍꯜꯂꯔꯤ꯫ ꯊꯋꯥꯏꯗꯨꯅ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯏꯪꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯃꯍꯩ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯅ ꯊꯋꯥꯏꯗꯨꯁꯨ ꯁꯥꯃꯨ ꯍꯛꯆꯥꯡꯗꯨꯕꯨ ꯂꯩꯔꯣꯜꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯤ꯫ ꯃꯃꯣꯝ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯅꯤꯡꯉꯝꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯃꯃꯥꯇꯣꯟꯁꯨ ꯂꯪꯖꯔꯨꯕ ꯃꯔꯥꯜꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯀꯌꯥ ꯐꯥꯎꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯤꯆꯤꯡ ꯍꯦꯟꯕꯁꯨ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯃꯃꯤꯠ ꯈꯖꯤꯛ ꯄꯥꯡꯂꯛꯄꯗ ꯂꯤꯆꯤꯡ ꯍꯦꯟꯕ ꯊꯤꯡꯕ ꯉꯝꯗ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯅꯨꯖꯥ ꯑꯣꯏꯕꯤ, ꯅꯍꯥꯛꯄꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯕꯅꯣ? ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯃꯃꯥꯗ ꯇꯞꯅ ꯃꯣꯟ ꯁꯤꯟꯗꯨꯅ, ꯄꯂꯦꯝ, ꯅꯆꯥꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯄꯟꯊꯧꯅ ꯃꯥꯏꯊꯣꯡ ꯏꯃꯪꯃꯛꯅ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯕ? ꯏꯃꯥꯒꯤ ꯏꯃꯣꯝ, ꯏꯆꯥꯗꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯏꯆꯥꯅ ꯅꯇꯥꯒꯨꯝꯂꯕꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯕꯤꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯋꯥꯔꯝ ꯄꯨꯝꯕ ꯃꯆꯥꯒꯤ ꯃꯐꯝꯗ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯍꯧꯈꯤꯕ ꯋꯥꯔꯝꯁꯤꯡ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯪꯅꯖꯔꯤꯕ ꯂꯤꯆꯤꯡ ꯍꯦꯟꯕꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯈꯟꯕꯗꯇ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: ꯏꯃꯥꯒꯤ ꯏꯃꯣꯝ, ꯉꯔꯥꯡ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯏꯆꯥ ꯂꯤꯆꯤꯡ ꯍꯦꯟꯕꯁꯦ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯑꯍꯤꯡ ꯌꯥꯔꯦꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥꯈꯣꯏ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦ, ꯅꯕꯨꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯀꯣ꯫ ꯃꯄꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯏꯆꯥ ꯂꯩꯔꯤꯉꯩ ꯏꯄꯥꯁꯨ ꯑꯃꯥꯏꯕ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯅꯈꯤ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯨꯃꯤꯟ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯂꯤꯆꯤꯡ ꯍꯦꯟꯕꯅ, ꯅꯨꯖꯥ ꯑꯣꯏꯕꯤ, ꯅꯍꯥꯛꯄꯨ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯂꯤꯕ꯭ꯔꯥ? ꯅꯨꯖꯥ, ꯅꯍꯥꯛꯅ ꯑꯗꯨꯝ ꯋꯥꯅ ꯈꯥꯡꯕ ꯀꯌꯥꯗꯣ ꯄꯥꯈꯪ ꯑꯩꯍꯥꯛꯇꯤ ꯌꯦꯡꯕ ꯉꯝꯗꯦ꯫ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯅ ꯅꯨꯖꯥ ꯏꯁꯨꯡ ꯂꯥꯡꯒꯤ ꯌꯥꯝꯅ ꯋꯥꯕꯤꯔꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ? ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯣꯏꯕ, ꯑꯩꯍꯥꯛꯄꯨ ꯏꯟꯊꯣꯛꯄꯤꯒꯅꯨꯀꯣ, ꯄꯨꯟꯁꯤꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯅꯨꯖꯥ ꯑꯣꯏꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯄꯥꯈꯪ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯤꯕꯁꯦ ꯅꯤꯡꯉꯣꯜꯅ ꯁꯨꯡ ꯂꯥꯡꯒꯤꯅꯤ꯫ ꯃꯄꯣꯛ ꯁꯤꯃꯒꯤ ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯂꯦꯞꯂꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫